Keithel nakan amaramda kanagumba amaga wari kanna sari. Khara aruba mali waridu. Sakphamda nungaiba mande. Nakandagi Lindana kaurai. Kaurakpaduda phondu thammaga onthorakpani. Ahori geta wari saduna nokmi tauraduna malangbana humlakpada hai humna sari maning tamna samlangdusu. Amuk-amuksu makut machaduna fajili. Adu ubada Keithel asaba murtigumna mitfam hongni kaukri. Yaukri ligi manglanda. Ngamida nupin haksi. Sumkri nupa uibe thamoisu. Mangkri mikuptuda sauning lamba awaba nungaitaba pomba kaukri. Lindasu Keithel gi mawongduda ngakna yengi. Sauba manba saktamduda kirambani. Adubu khangawdana humlakpa minokda masa khangdana nokfet tawkiba Keithel gi minoktu Lindado saurapna kaurai. Dada yare mi jakre ngasaina mayum yoramani ko. Keithel su gyan tarakpada ikairaduna saujannaraga mano oina nganglai. Yare law. Yangmandana tumba tare. Angangna chaichani. Chainino irang taw. Airo nanglo irang tawrisa. Ngasaina jakrabadubo adum yengle. Hanna faw yengbiramdabadu. Nang khangbiriba. Yumda halakpai lambida anido marai tawnaba lepte. Amana amabu mabung machal dawna leibana kemta koinade ngangnungbadumak ngangnei. Keithel su karandi lepte. Amadusu pura chinganbini. Hairikhai khumnaba wate. Keithel su nungairaduna laknari. Linda paithokladuna sauna hairi. Yare wa ma haigi tawbani nang sumkhatna haulai hairoi amta. Keithel su nokmi tawduna karimnari. Nangbu chumna wa haibaga haijabro. Yare kainom lore haigi tawbani. Karino toro nangna makok mamai samnadaba wa hairiduna. School da lairembaga di wongnarakti ko. Phajere nangdi khabaichega. Yare nangdi ina ikhoigi wana migi. Kai haibaduna. Class 12 karadu faw sifaw khangjadaba. Ikai ichal ni haningde ko mimang do jobli. Aina class 12 ni nangna hanubani. Nangi koka aigi koka GP mana dekhangaba. Is angang se English ke yam theli hai. Ngai khotoro. Nangaina haibadu lorokpro. Ahoy. Keithel harauna Linda da onchinduna haifam tawfam khangdana langtaknana thajadana hanglai. Ha asembro kai wari sarakeba. Kim hairaktum ai maramdaga nangmonda haidro amta hairomi piro number du. Nangdi am pagdena piro emta chalo ada ngasai khatna haugai hauraga. Semi piroba nanga pambudu hairo piduni achapo chagira kai chisigya. Pamde kem thairakana. Yare mi toro lale hauraroiba matung. Asengba oyairo nanga pamba khai chatba adu hana number piro. Hai shopping tawba. Adudi ngasidi thengani hayeng oina tawrase school chatlanu hayeng do. Number du supire. Hayeng shopping tawba haina yanare aduga yumda halai. Nungdang oiraduna Linda ga Niluga na chak ising hotnaraduna chabasu loshile. Aduga tumnaba tawrai. Keithel magi kada changlaktuna phamung mayaida phamladuna number du yengladuna save tawi. Kakagi abema haina message thasira thagumsira khali khanna message type tawi. Aduga amukasu thaba ngamdana message tu kai last oina type tawi. Kakagi abema mamit mana ushinduna send tawkhre. Online leirambado offline changrabaduda phungatlamba masasu ne hektai. Asumna tumkhrani Keithel su. Hemanta le Priti asumna hangchit chatnabagi shopping tawba laklami. DM college ki romda chatpa gabram lei kai thamai banda leiba mem simol shopping. Mafam sida dress ki item sunaba phangi adugi mati. Mall adugi nakandasu canteen leirami. Asumna shopping manungda changlai. Hemantana chocho nanem chagane kai no yengminaru aduga loibaga ipada call toro ko. Hey baba asumna nupi ngaktagi leiba domda ani dulai. Pritina macha chelei sigi sulai gise
Hoine, akhoi cheda video call taraga yangan sine cha. Leisi da call tawi adubu pairak tri. As, ne cha pairak tengo, akhoi chedo. Hoise, mana pamda wa ma yengase, chedo class tarom bayai. Hoi. Asumna apam ba dress kaya makhalle anido. Asumna khallingai Linda na hana ure lido. Le. Le su kanano haina yung thore e. Ure Linda lepado. Chedi kanaga lagya. Akhoi da dagala e. Chegi hero duro. Nate onto panang suba. Nahan ay law pado. Akhoi chapat ka charo bado. Oo, kakada khangi. Ay biya mahandaw na onto pa. Dadadum ko rusiya bado. Hairakli bado moli. Maningdagi Linda kauge haina lagpa nupaduni. Liga wari sarambado ubada changlakpani. Ada lina kakaduro haibadu tahaubani. Wari makok tahaudrabasu aroi bagidu tahaubani. Ahumdu Nikhilda yenglai. Aduba Linda de Nikhilgi maongduda nokningbana loiri. Matang chade haina tummina nokpa khangi. Lina. Kaka. Ha, aingondro. Hoy mani kaka. Abema. Ha, ay mingdili. Linda na. Yarida, chasidada. Nikhil ikai boy. Kem khumdabi jangkri. Atay do Nikhil ki mong da nokning lae. Lido, Nikhil da yenglaga kawhawi. Kaka, kaidoragi chaladi ngai kuwo. Yare, nangi kakado. Hairaga Nikhil saurap tawna chetki. Lino ngai tana. Kaka si saukra mali. Linda na. Nang suba kaka haisini. Mi angang ni dada ko. Natraga agyamcha ko. Sarmani. Ha. Shopping loireduna tholai. Fast food amada changlai. Lina achapo chagi se haiduna. Maphamduda Nikhil loisu leirami. Hemantaga Nikhil ga hana Khangnaba na kaunai. Haima. Icha Nikhil na tro. Lina. Hana Khangnabro pasa. Lina mapada chirol tobani. Nikhil na. Oi baba. Nachal nupi rashina. Baba somda phamse. Hairaduna Nikhil oina phammi baduda mayokna na pulap phammi. Hemantana. Ichadi uda kuirido kai hotnariba. Ba. Aido kai no business macha tawri. Hoine ipasu taina. Bijay sordu thengnai. Wari sabada yaukhibani. Lina. Pa. Podama kaurami. Amta yenguga. Kai kaurugini macha nangba. Chakshindi da go ho. Chakshindi da go. Hoi. Nikhil na. Leshidi ka mai tawrige. Adum fajana tame. Hayeng se Delhi ta chatoin. Nacha Lina chase sena ningai tawri. Mache na su handakti lakhaning male na Sunday da unaba tai. Handakti koi boy ni paso thabakara komina tawbani. Hoine baba. Matungda da leibadu kaisu nungai ramoi. Aisu lakpa sangre tawrisi. Thabakna. Ado anhayek di yaude ko baba. Ipa game tawdida. Anhaba ka leite. Isa yam pharida. Li hoisu changla aduna kai no pulap chaba yaba achapot khara order tawkhre. Li Nikhil si mapaga karamna khangnai no haiba khangde. Hangsu hangude. Li de mai chafam thokpa chari. Adubu Nikhil de chafam khangde. Ngauri nuksibana inakta leirabada. Tawfam khangde. Chabasu loisiladuna yum da hannaba haiduna tholai. Hemantana. Phare. Ichasu changa kanda hek lau ko. Nikhil na. Ohi baba. Lina. Che. Ka. Chale ko. Macha kaino ne. Ka haiduba. Dadara tamora kaune. Onto pa mi ba khangsi daba. As. Hoi ba. Ibunga sauno. Nachal se mangaw khara thibani. Khaide da baba. Adude ipa hoyamo. Asumna mayumda halai. Nungdamgi matamni. Linga saigai phone ga do hanne yengode. Tumlamdai da haifet chat yenglakpani. Ure Nikhil ki message tu. Le ingangak ni yengi reply ma pi. Ha. Kana. Nikhil su tumlabani. Notice lakpai makhona kanano yenglai. Li oirambai changduna yengi amasu reply pi. Kakane.
하이디. 칼로. 니켈 사람아. 제린다기 다다도. 니켈 오프라인 젯크리. 마카타나 메시지 살루드리. 리 칼리. Kaidi magi number si laurino haina Linda da hangi khali adubu mana kai khan kini khali aduna hangudri amuktang oina text torami kaka sina aina kauba dada or tamo pagi kya saramoibe Linda na hairamba yarba apamba khaloka amuk Nikhil so online sat lai rei aduga reply pirei Egemcha ko. Egemcha. How? Kaka. Abe mamacha. Egemcha dum ko. Li sum status yang lambane. Ada ure Nikhil ki status tu. Nupi di mali mamai du sticker na khumjili. Khara tangni uri du. Li muni yengi. Mana ngasai set pa dress tu mali haina khali. Status ta thami du. Karam kanda namli bana haina khali. Caption dana iri. Minok na sauba manghanbi ngambi thamoy gi online da khangnabi no ngale duna Hemantali Priti leksi gi manak talak nabigi damak airport yori